ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯉꯁꯤ Patriots Dayꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯔꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯒꯚꯔꯅꯔꯅ ꯂꯨꯆꯤꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ amadi maithirani khangna khangna ireibak iramdam kannaba thawaina pontha pikhiba athauba singna thambirame ireibak iramdam kannaba aikoi punna lepminasi haina hanegi CM N Viren haikrai Kurumchari ISTV bu miteng tabiri ba punama putaram nokchari hauju pau sandona pisari chamaga kunthraga marirak suba maribak ningba thauba singki numit Patriots Day thoram ngasi Manipur amadi Manipur ki wangmada mafam kyada pangthoknari mapungoiba thoram state lengangna senduna ngasi Governor AK Balana luchingduna mamalaiba ki damak thawaina pontha pikraba Tikendrojit amadi Thangal General gi mafam da lei sukatne kai khumna putkre ayuki matam da Governor AK Balana luchingduna hi chamyai champat leiba beauty Kendrojit ki aroiba mathau mangam pangthokiba mafam da lei sukatne kai khumna putki thoram aduda haniki Chief Minister N Viren amadi atai MLA sing police amadi civil gi makok thongba kyana saruk yakhi Manipur Rifles ki personnel singna gun salute pikhi Tungda konung mamangda leiba Thangal General gi mafam da su Governor na luchingduna lei sukatun ikai khumna buitki tharamadu da hanegi Chief Minister N Viren amadi MLA sing police amadi civil gi makok thongba sing su sarpyakhi Manipur Rifles ki personnel sing na gun salute pikhi Thauramga mari lenana hanegi Chief Minister N Viren na paumi singda phungtokhibada maithirani khangna khangna ireibak iramdam kanna bo hanabada nokna thawaina pontha pikhiba athauba singna thambiramba ireibak iramdam kanna ba ikoi punna lepminasi popular government ama leitrabasu athauba singna chatlamba mareibak maramdam gi damak ka thokpagi liklamda kaidana chatli haiki Adu mai pai pusina thamamba thambiramba lamdam iramdam se koi amatta oina punsilaga politically rajniti gi oiba dal gi oiba mamage khenaba ideology mayam am leiraga su leibak ki oiba issue da amatta oina punsilaga ima leibak sibu kanba ngamnana ba aduga inga singna koi punna nungsi chanana leiba ngamnana ba khonnamina bada praja mayam da gi ngasi gi misda sajong nijari ai koi huji mak ai koi popular government later basu ekoi MLA sing ayam matam da ekoi honorable governors laidiba bureaucrat officers sing ekoi contact or kan ekoi honaba yaba laibak sida sandi purong na ba ekoi honori aduga makhata na su honakigani haidane mayam dai thamsa Manipur Pradesh Congress Party na su party ki campus ta Patriots Day ki thoram pangthokre thoram adu MPCC ki president K Mega Chandra na luchingduna beauty Kendrojit pauna Brazavasi amadi Thangal General ki photo da lei sukatun ekai khumna putki thoramga mari lenana MPCC ki president K Mega Chandra na ngasi ki thoram asina tungi lakadaba generation khudimakta mamale bak pu nungsibagi ihuladu fauhan baga loinana matam chupada mamale bak pu nungshiba fauhan na ba chahi khudingi pangthokpa thoramni handak Parliament pass taukiba budget Manipur gi oina peningai oiba budget amati oikhidri handaki budget asila lamdam sigi miyam maru oina IDP singi oina di peningai oiba budget amati oikhidre president rule leiriba central government na lenga ko matam asida handaki budget asila lamdam sigi miyamna asa kya tawnaram badugi ona taina badalakli GST amendment gi mathang da su border area da leiriba Manipur dadi aduki matik sohali one nation one tax ki makhada mainland India gi achowa choba state singa apik
अपिक मणिपुर स्टेट का चप मानना येंग मिटेंग असिसु लाइबक थीबनी प्रेजेंट रूल लेंगासना लमदम असिदा थोकलिबा इरांग असिगा मरी लेनना कंक्रीट रोड मैप अमा पुथोक्तुना लमदम असिदा इंगतप हंजिल हलकनबा थौशिल थौरांग लौखटपगी ममी उदे हाइखी Central government should not underestimate the people of Manipur. Lamdam asigi pradha sing se masi yamna pikna amasung yamna usit thawaidana aikoi gi pradha sing se thambi basi lali masi aikoi sab manaba citizen amoina honor tawbi gedabna maram aduna makoi gi policy adagi makoi gi lack of concrete policy program to restore the peace and the normalcy in the state lenga sida santi hanjalak nurba tawriba mayam sing se akoi supen pende makoi gi asa makoi dai khoi miyam prajana masung national political party congress party na makoi da thajaba thamde इमालेबाग नुंशिरबा इमालेबाग नुंशिबा ngamlaba matamda mikha pondaba mapangal kanba nungaiba leba ama oiba ngamgani haina DC Bishnupur Puzai langbam nangasi District Administration Bishnupur na senduna DC Bishnupur gi conference hall da August 13 athoba singgi ningsing numit Patriots Day gi thoram da haikrai District level officer singna saruk yaduna pangthokiba thoram aduda athoba laikhidraba birti kendrazet pauna brazavasi gi amati thangal general gi photo da laikatune kai khunabo ki DC Bishnupur Puzai langbam na makha ताना ngasi manipurna nungaina amadi ningtamna leiba ngamleba se athoba singi thawaina aikhoi gi namak kathokpikhiba thawai adugi mapalani haiki Amarom da district administration thawal na susinduna Patriots Day gi thoram ngasi thawal DC complex leiba counting hall da pangthokre birti kendrazit amadi thangal general gi mafam da laikatune kai khunaki DC hanaka main hai ingsok lising amaga chanipan marfudra mathoi Anglo Manipur war aduda aikhoi gi athoba Thangal General Birti Kendrazit Amadi Sakhang Hodraba Athoba Kayaduna Marebaki Ning Tambangak Nabagitamag Tauna Fana Tawai Taki Makoigi Tauna Paraba Maring Jeladu Ngasigi Mirolas Naso Matau Tamduna Irebaku Nushiba Madi Irebaki Tamak Katopangamba Tobasing Adugi Taunadu Nahonana Ningshingduna Matau Tamsi Haiki District Administration Chandel Nasinduna Chamaga Kuntraga Marirak Suba Tobasingi Nimit Palan Thoram DC Chandel ki office complex labor mini secretariat ki multipurpose hall da ngasi pangthokre Thoramadu da deputy commissioner Chandel Laishram Nandakumar Naluchingduna Birti Kendrazit amadi thangal general ki photo da laikat pagal loinena Nipan Suba Manipur Rifles ki personal singna gun salute pidane kai khumna bot ki All Manipur United Club Organization Amuko Amadi Thangmaiban United Club Ani Khosamnaraga Sinduna Chamagata Kuntraga Marirak Suba Patriots Day ki thoram pangthokre amadi Patriots Day pangthokliba sing asi khunai leiba amadi tungda lakadaba mirol singda iraibag iramdam nungsibagi thauna lingjel leina hingnabagi amadi mating leiba khunai ma oina leinaba pandamda pangthokpani haina Amuko gi President Nando Luwang na phongtokre Thangmaiban Jerau chingda leiba thoba singi khubamda pangthokiba thoram aduda Amuko atai thopu Sing Amuko ga chatminari balub sing yauna Maitei Pangal Ichalenau sing su sarukyaki Thauranga Mari Lenena Miyamna Cherau Chingda Leiba Athoba Marigi Mitamda Hairang Lerang Katuna Ikai Kunabotki Nando Luang na Makatana Kanagumba Karana Hai Anglo Manipur War Aduda Athoba Sing Aduna Maithira ni Khangna Khangna Lanting na Kibani Hairibasi Mahaki Oinari Yaningde Khongjongi Land from the British Single Lanting na Kibadu Aikoi Imale Baki Damag Thawai Katlabasu Yare Hapu Wakalon Aduda Lanting na Kibani Ipaipu sing aduna kathok lamba thauna adu ngasi leiriba amadi tungda lakadaba singna kauphom thokte mikha pondana hinge harabadi ipaipu sing adu gi thauna lingjel sing adu khudung induna chatfam thoi haiki adungai asaiba gyana kabi gyana idambane chingna koina pansaba chingmi na koina pangakpa idamba ching phajaraba mahoksa le migi chingluan mapan ga se ngasidi aikoi sajiwa jengi Wang la sepul dona Imphal Central Jengi koi sepul dona akoi me apse mafam manu se bondi wen thamaga madugi ikoi question ba nam thokpa ya na thamba amagi thak ta on thok pi rebo akoi irei pa ki damak thabak tobom changi akoi irei pa ki damak ta khanbam changi akoi gi puari masak khangaga isana isa thona hapjabam changi akoi gi leiri baching pa turen chingsina akoi da kari piri hari se akoi nene bam changi chumnagi sahi amagi kumon kumja ma laga 13 August laga
23 April laga nataga tongan ba 12 December akoi gi nipila na chingba laga numit tu ningsingaga akoi thabak tawna di kana roi Manipur University Student Union English ngani kungamari kungamanga na sinduna chamaga kuntraga mari su Patriots Day ki thoramga loinena inter college amasung university level patriotic song competition English ngani kungamanga ki thoram Manipur University ki auditorium da pangthokrai thoramadu Manipur University ki vice chancellor Professor Naurem Lokhendra Singh na athoba beauty kendrazit thangal general amasung bauna brajabasi ki mafamda haile katuna amasung thangta gi salute pijune kaikhuna botki thoramadu ki manung chana competitor क्या सर क्या दुना इंटर कॉलेज एंड यूनिवर्सिटी लेवल पैट्रियोटिक सॉन्ग कंपटीशन में सुपांगथोखी थरमदुगा मरी लेना मुसु की जनरल सेक्रेटरी साइखोम संजुना अखोई की अथौबा इपाइपु सिंह अदुना मणिपुर की दमक लौरम बथौतांग सिंह ngasi की मिरोल न तुंग इंदुना चटनबा पांदम द थौरम असि पांगथोकपनि हाइखी अथौबसिंग इमा लेबाकदमक्ता थवाइना पोंथा पीख्रबा अथौबसिंगदुना चटपीरंबा मखोइना मंगलंबा मंगलानसिंग मखोइना सागलंबा निंग तंबा मणिपुर अमा मिखा पोंदबा मणिपुर अमागी मंगलान दो ngasi खुनाई सिदा मखोइना थंबिरमलिबा लौसिंग कया दो अखोइ अमुकना होंगना निंगसिंगदुना इमा लेबाकदमक्ता चपमानना लेपमिनसी अदुगा इंगसिकपा मणिपुर खुनाई अमा ओइमिनसी हाबगी पांदमना ngasi मणिपुर यूनिवर्सिटी स्टूडेंट यूनियन मुसुना ngasi की थोरमसी सिंजबन पुन्ना थिंगनमिनबा ngamdabasna अखोइगी ख्वाइदगी चाउबा असोनबनि हाइना लमलाई केंद्र की एमएलए केएस इबोमचाना बीजेपी खुराई मंडल न सिंदुना August 18 Patriots Day ga mari lenana Kurai Popular High School da pangthokiba first state level open patriotic song competition hogdopagi thoram da phongdokrai thoramadu da Kurai kendra gi MLA lei sangthem susindro su sarkyakhi MLA ibom chana makha taki bada mapal dagi changlakpa mitop singna lamdamasi thugaina bo hotnarakpa thingna bo hotnarubadagi achauba charangna bagi thogdo ma thorakli oirakli ba phibam asi punna thingna bagi mahutta mana tawbani makoina tawbani haiduna nakal da thaidoktuna leiraga lan gi khudong chabalo politics tawduna leibadagi ichum chumna BJP lengak aran batahan bani haiki iri ba ko nuksi ba se ai gi rajniti gi sum mathak thawgadani ai isa gi sum mathak thawbisan ai isa su sijagi sum ba iri ba kanna bai dangta aduna ko ainari ba natro miyoi ba amuki pursi ko aba adu hoita di marai ba ki damaka pathoi kat kilongam do sang sarkarabani मागी ममिंग की मुख पर नायर रोई दमनी हाई लत्रा अदु को वखल ओंदुदा मियाम की नेनो तो कोकदी हबक तवदमनी अदु नतबिदा गैतन मिसी मिना थोपगी अवाब लंगमुगी साउरिबो मीदुदा माना थोलिनी अदु न थोलिनी अदारा थोलनी एनी गवर्नमेंट ने जरगसु अदु को थोदो वाथोक सिंगी थोला को लाइगने मदुगी थोलोक गवर्नमेंट दुगी लबक को एक्शन लबक को गोगपा अदु वातनी अदुगा सुंबो खुलुंग जिबा सुतो फोन नगो गबदी पृथ्वी दादु मलेबा अमौ लेते MLA le sangthem susindro na hojik so NRC chana handuna mito khandok na bathorang torakli center madi state lengang na phaba kya tawrabadu miyam gi aphaba amatta tawramdraba party amana miyam gi waraba matamda minungshi chawba saduna lana lamjing duna puki bani haiki aduna congress na tawdiba BJP na tawdiba moina de hairangani akoi na si wari se tungi mirol sinda tungda lakada mirol sinda kya mongai ga ge si mahausa ne akoi na si yum ma sabu ma tamna na wa ba ta ni phun bo ba ta ni lekon bo ba ta ni adu yum du sabu lo la kan da madul lei ba bi duna mongai ga do adu akoi ki akoi awa ba ni khalaga sana na na mo se ma se ai langani na ai kanjari Manipur People's Party na susinduna lamboi khongnang khong da leiba imoinu sanglen da lamda masla leiba CSO sing nupi lup sing yauna MPP gi thongni kya galoina na pangthokrai thauram ga mari leina na athoba tiken visit pauna brazavasi madi thangal general gi photo da leisu katune kai khumna botki tharamadura Manipur People's Party MPP gi president S Brozen yauna CSO gi thopu ba kya na sarukyaaki thauronga mari leinana wangang loi kyana manipur asi maitai khaktana khundaba lamama oibe yaroi lamdamasira khundaminariba phuruk khudingmak nungsi chanana konsin bangam laba matamdada iramdamasi ingtapa chokhatpa khunai ma oiba ngamgani apunbagi wakhalon da regional party mapangal kalhanba mathau tai haina phongtoknaki Manipur People's Party gi president S Brozena lamdamasira iramdam gi oiba regional political party masemgatuna maromdom lecture aba matamdada lamdamasi thokliba irang asi ki waroichin पुरपंगमगनी हाइबसी Manipur People's Party की थाजबनी हाइकी
Manipur sei tere kuntakpa adugi British na koigi mariba kanjana bahona bada makhogi mataka la na wena hat ki basugumba adugi amuk sahi ani helaba illegal immigrant mayam na khoida piri sapu mayam singa ker gadi koina koigi lamdam sigi lenga resident party na nga gadi basi khara makai di sapa gade je MPP ki thajabani aduna mayam na athauba singi ningsing siga mari leina mayam na Manipur da masagi marom do lengak sabiya ba resident party si mapung bana Manipur miyam ki thabak tobung na manbiu na appeal tokjeri Chumnadagi politics tauba chumnadagi lebaki thabak taubada natana thamoi singna thabak tauduna lebaki karigumba khara tauramsi haina RPI athawale Manipur State Committee ki working president Haridas na ngasi RPI athawale Manipur State Committee RPI youth amadi ima chamagani pana punduna athoba singi nimit ka mari lenana ke sampa junction da leiba RPI ki office ta pangthoki bahikat lekat tamduna ikai khonaba utkibaga mari lenana mahang haikibani mahana makata na hoziki mirol na chumnadagi politics tauba chumnadagi lebaki thabak taubada natana thamoi singna thabak tauduna punna hotnaminasi Manipuri magi damakta karigumba khara tauna hotnasi haiki chumnadagi lebaki thabak taubada natana thamoi da se pamagarana ima lebaki damakta wakna khanda afaba yakhaba nuai ba corona with damakta ekoi punaba isoga ekoi punama ne minaraga dadayatwa amadi tawogum jaba ima lebaki damakta taibung punagi amati ingaleba Manipuri dangda kari umakhatang tawung ba pina bio haidana almighty integrity soda koi currency lorial na lekhidaba lisi korean dori ba asi tangal meja amati abdi tiga jajita apana pirang lorina koi tangal puna di sukratasi Tharomadura sarugya kiba RPI youth ki president Sital oinamna Manipur ki integrity thugaina ba machet ताना बहुतनारी बसिंग पुन्ना थेंगनामिनसी अमदी इरेबाग नुंगशिबगी इहुलदा आइखोय पुन्ना चंगसिनसे हाइखि मिकुप पुदमक उंजा खुदिमक नुंटीगी अखोयसे अथौबसिंगदुगी मसा मसुनि हाबि वखन गलोइनाना अखोयगी इपाइपुसिंग अदु अखोयने ईश्वरमकने खना लालगदी अखोयगी मरक्ता सिंगसेप थाजलेबा नुंसिनद्रिबा अखोयना ngasi थौना मांगथरपगुम तौरिबसि मांगथरओय इरेबाग फ्रुकिदमकता कथोकपा ngamakani हाबसिमगा हमजखि Mayang Imphal da leiba N Tomcho Higher Secondary School ki teaching staff non-teaching staff amadi mahiroi sing yauna Patriots Day thoram Mayang Imphal da leiba Kuman multipurpose hall da school asigi mahiroi sing school song saktuna thoram hawdokpaga leinana athauba sing da saithaba saireng kaya su khudol tamkhre thoram adda MLA Kongkham Robindro Singh na luchingduna athauba Thangal General Yuvaraj Verti Kendrajit ki photo da leikatune kai khunaki MLA Kongkham Robindro na athauba sing ki thauna maring jeladu ngasigi mirol nasu matau tamduna ireibak punung shiba amadi ireibak ki damakta kathokpa ngamba athauba sing adugi thauna adu nohongna na ningsing hali haiki chakot au matam sida ko nungai da legadobse amaga amagi mating pangnara ka legadob matam sida kari gino ba koina amagi wata driba ngasi kari gino jati amaga khanari ba kari gino ba jati amaga khanari ba se maram chati jati sem rup se community sem rim am se prithvi sem matam da mioi ba sem matam da jati der mau na te ba jati si ko na mai gi leiba mai makhun manaba nungai ba leigina ba chakhot da ba sem ma dang ne ba leiba islamic koi gara christianity koi gara hinduism koi gara any community leidi me am se masa ki wakhan manaba sem ga samaj se chakhot na ba nungai na ba society se chakhot da ba sem ma dang ne ba ngasi chaw sem gi ba society me am do chakhot da ba sem gi me am do ngasi amaga unjana ga khanna ri ga university Kisambat leimazam lekai gi ngango mamtana achangba senfam sing puthokuna thangjing sendam sanglen relief camp committee amadi imagi mairagi thomi singna sinduna moirang leiba thangjing sendam sanglen relief camp ta chamaga kunthraga mari suba Patriots Day ki thoram pangthokre thoram adura leiba sikining tambagi damakta thawaina pontha pi khraba thoba tikhin rizit Thangal General amadi pongna brzawasi photo da lei shukatne kai khuna botki thoram asigi sarukamo oina moirangi akoiba da leiba relief camp ta leidiba class 1 dagi 8 fawb ki manung da leiba mahiroi singi oiba lebak ningba ishai amadi saireng changdamnabagi thoram amasu bangtokki makok mathang taraba singda lupa lising ama chatret amadi chonga oina biki amadi consolation prize oina notebook pencil amadi pen sing supiduna angang sing atu puning tawatki
Irabat Observation Committee Irengbam na susinduna athauba singki numit August 12 Irengbam Kangjaibung Community Hall the school gi mahiroi sing oza sing amadi khungang adugi miyamna sarukyaduna pangthokre athauba lei khidraba beauty kendrizit thangal general amadi pauna brazabasi ki photo da lei katuna pangthokiba thorom da Irabat Observation Committee Irengbam gi founder secretary Irengbam Sovachandra na haikibada athauba singki numit kyarak laklabasu aikhoina imalebak amadi aikhoi gi pokna fam lamdam nungshiba ngamdraba अथौब सिंगी निमित पांगथोपगी कानब फंगलोय हाइखी चामगा कुंथ्रागा मरी सुबा अथौब सिंगी निंगसिंग निमित इम्फाल वेस्ट डिस्ट्रिक्ट की मनुंग चनबा तेरा सापम लेरक्तसु बीजेपी पासोय मंडल न सिंदुना पासोय केंद्र की ओइना पांगथोखरै थरमदुरा पासोय केंद्र की एमएलए एस कुंजगेश्वर न लुचिंगदुना बीआरटी केंद्र जे थंगाल जनरल अमसुंग पौना प्रसाबासी याउना इरमदा मणिपुर बु कन्नबगी दमक थवाई कटखरबा थौना फरबा अथौब सिंगी फोटो दा लेकतुना इकाई खुनबोदखी एमएलए कुंजगेश्वर न इरमदा मसिबु अमत्ता ओइना पुनसिनबा इंगना चिकना नुंगसी जानना लेबा अमदी चौखट माइकई रोम द जंक्शन बलमदम मम ओहिलसी हाइखी ममा लेबाक की नोक्ता सीब की दना लांथेंगनबा अदुगा हनबा नाइदबा थोनांगो लेरना मोयना पिरम एग्जांपल दो अदुगा कोई मणिपुर लेबा पुनमक कोई हम चौथोकजब पय सुंबा कोई ना थौब सिंग सिगी नुमित लाकपसिदा अकोय अमतोयना पुनजनदना इमा लेबाक मणिपुर से औतंगदे इंगना चिकना लेबा अदुगा इज्जत लेने लिहिंबा अदुंबा कोई इरा इमा लेबाक मणिपुर म ओइनबा ईश्वर थोंजानबि ओइसनो चामगा कुंथ्रागा मरीरक सुबा पेट्रियट्स की थरम कुंद्राकपम पब्लिक स्कूल पांथोखरे जमना पांथोखिबा थरम मदर स्कूल असगी ओजा अमदी महिरोई क्याना सरुक्यादुना अथौबसिबु निंगसिंगलदुना थंगाल जनरल अमदी बेटी केंद्र जित की फोटो द मियामना लेसु कतने काइखुनबोदखी अथौब सिंग निंगसिंग थौरंगा मरी लेनना अरामबाई टेंगोल यूनिट 33 मोइरांगना कोनबगी अकोइबदा यूनिट असिगी टेंगोलोई सिंगना लम टू सिट सिंखरे लम सिट सिंगबदु तिदिम रोड ता ngang इलेक्ट्रिसिटी कॉलोनी दगी हौरगा त्रोंगलाउबी संगाइरो फावबा कुंबी रोड माइकेगी ओइना थोया फावबा अमदी मोइरांग म्युनिसिपल काउंसिल की अकोइबगी मनुंगदा लेबा मेन रोड सिंगी नाग गेट की सोंगजिलबा नापी सिंग सेंगदोखी टेंगोलोई अमना ngasigi लम सिट सिंगबसना लाइवै खरबा अथौब सिंग अदुना पामजरंबा वाखलोन सिंग अदुदा खरदंग ओइरबसु तुंग इनबा ngamnaba हाइबा वाखलोन अदुदा पांगथोकपनि हाइखी Patriots Day की थौरम ngasi थमनापोपी यूथ वर्कर्स क्लब मोइरांग थमनापोपी नसु सिंदुना क्लब अस पांगथोखरै थौरम अदुदा अथौबा लेबाक निंगबसिंग क्लब असिगी लेखिद्रबा फाउंडर मेंबर सिंग अमदी चथरिबा इरांग असदा कुकी सिंगना चथरकिबा अटैक द नोंमैना पांदुना लेखिद्रबा मोइरांग थमनापोपी दगी पेबम देवान की मफम दसु लेसु कतने काइखुनबोदखी NPP खुराई ब्लॉग न स्पॉन्सर तौरगा ऑल मणिपुर मतम इसै कांगलुप न सिंदुना खुराई थोंगाम लेकाई द लेबा खुराई कला विद्या वावंद पेट्रियट्स डे की थोरम पांगथोखरै अहान स्टेट लेवल ओपन पेट्रियोटिक सॉन्ग कंपटीशन इंग्लिश सिंगनी कुनगमंगा पांगथोखरै NPP मणिपुर स्टेट की जनरल सेक्रेटरी लाइटोंजम चयानंदना लुचिंगदुना थंगाल जनरल अमसुंग युवराज वीरटी केंद्रजित की निंगसिंग सत्तमदा सरुक्या की बसिंगना लेकतुनि काइखुनखी लाइटोंजम जयानंदना ngasi मणिपुर की ओइरिबा फिबम असदसु इपाइपुना थंबिरम बाइखोइकी ई तोंग द यावजरिबा पेट्रियोटिज्म नेशनलिज्म मरेबाक निंजबा नुशीजबगी गुल्लसी मफम मतम चाना सिजनबा मथौ तारकली इंग्लिसिंगनी कुनगा हुमदगी मेगी हुमदगी थोलकलिबा थौदोकसिंग निंगसिंग बखक नतना मदुदगी आइखोइना परा ओइहौरगा मांग थाना चटकदबा लंबी आइखोइना थीरसी हाइखी मणिपुरदा हौकिबा मेगी तांग हुमदगी थोकिबा सिगुंबा यामना लाइबक थीबा थोकलोक हाइबा ताय मसी थोकरबा मतुंगदा अखोइना हुजिक्ति इरांग अदु करी मरमदगी थोकिबनो कमाइन तोबनो हाइबरोमदा यामना नैनबा नतबा मांगलोमदा अखोइना कमाइना चटकदगी हाइबा लंबी थिमिनबा अमा याम दका ओय अदुना मदुगी मांगलोमदा चटकदबा लंबी अदु थिरकबा मतमददी यामना इमा लेबाबु थमोइ सेंगना नुंसिना मागी सेंस ऑफ पेट्रियोटिज्म अमसुंग सेंस ऑफ नेशनलिज्म अदो अदुबु मतांग मतम थिबम साना सिजिनरगा अखोई थेंगनबा मतम ओय मरमदी हौजिक मणिपुर न थेंगनरिबा सिचुएशन से यामना कॉम्प्लेक्स ओइबा सिचुएशन ओइबनिना मसे अखोई याम थमोइ सेंगना सिंसियरली थेंगनमिनबा दका ओय लोकताक खोरजई लुप थांगा अमदी लोकताक क्रिश्चियन मॉडल हाई स्कूल मोइरांग अनी नसु सिंदुना अगस्त 13 पेट्रियट्स डे ऑब्जर्वेंस की थौरम पेट्रियोटिक
poetry recitation competition amaga loinena pangtokhi mahiroi taragani pana saruk yaduna pangthokiba saireng chiba changdamna krei changdamna basigi ahanba ani suba amadi ahum suba taraba mahiroi singda cash prize wina lupa lising ahum lising ani amadi lishing amaga loinena certificate piduna puing thogotki consolation prize wina mahiroi mangada cash prize lupa chonga chonga gi certificate amadi participants singda certificate piduna puing thogotki अथौब सिंगी नुमित कमरी लेना आरामबाई टेंगोल की यूनिट 25 की टेंगोलोई सिंग मयाई लंबी की सरुक अमो ओइदिबा मयांग इम्फाल बेंगुनगा उचिवागा ताइनबा मफमदगी हंगुंदा लेबा ऑयल पंप मपा फावबा चौराकना किलोमीटर मंगा मुक सांगबा लंबी असि सेमजिनख्रे मियामना लंबी चटपा नुंगाइनबा लंबी सेमजिनबने हाइकी अमरोमदा नुमित सिगा मरी लेना 80 यूनिट 38 की केसामथोंग तो हियांग थांग कमांडर ओइरिबा रोमियो चोंगथामना लुचिंगना फिवम फत्रबा मयाई लंबी की पॉट होल सिंग सीमेंट की थबक तेंगोलोई सिंगल इनना मपुंग फाना पांथोखरे हैरी अमदी अथौब सिंगी निंगसिंग नुमित असिदा इरै चापुंबगी थमोइदा इमा लेबाकु नुसिबा अमदी इमा की दमक थवाई पामुबा लेतना याइफनबा होनबगा लेना कथोकपगी पांदमदा वासक लोंगिनकी Director SCRT की मीटिंग मखादा डाइट इम्फाल वेस्ट सिंदुना मरेबाग हिंगबा थौब सिंगी नुमित DM कैंपस लेबा डाइट इम्फाल वेस्ट पांथोखरे थरमदुरा सरुक याकिबा सिंगना मरेबाग निंगबा थौब ब्यूटी केंद्र जित अमदी थंगाल जनरल की फोटो द लेकतुना इकाई खुमनबु उतखी Kwakachal Airport Road Labor Children's Ideal High School na sinduna maribak ningba athoba singi numit pangtokrai taramadura sarukya ki basingna beauty kendra zit amadi thangal general gi photo da leikatuna ikai khunabut ki अथौब सिंगी निंगसिंग नुमित का मरी लेना ngasi August 13 लाकपदा आरामबाई टेंगोल की लुचिंग पुरेल कोरोंगांगबा खुमन की लिचिंग मखादा आरामबाई टेंगोल अल्फा QRT सेगमाइजिन की कमांडर कैसाम ऋषिकांतगा टेंगोलोई सिंगलोइनेना सेगमाइजिन बाजार दगी हौरगा सेगमाइजिन ममांग लेकाई फाउब लंबी सिंगबगी थबक पांगतोखरे इमालेबाग की दमक थवाइना पोंथा पीखिबा अथौब सिंग अदु अखोइना निंगसिंगदुना लेरी इमालेबाग ngaknabagi damak matam chuppada sem saduna lei haina कमांडर ना हाइकी लम तु सेमगी थम तो जे मरुइना अखोय की अथौब सिंगी थवाइना पोंथा पीखिबा अदुगुम्बा 13 अगस्त मै लेना तौजबनी अखोना लम तु ngasi सेंगरिसि समाजिन बाजार मनाक्तगिना समाजिन ममांग लेकाय फावपा कोइ सेंगरपनी अदु अतोतोप ले क्लब खरजु दुम कोइ सेंगजै Manipuri Welfare Society Arunachal Pradesh na chamaga kuntraga mari suba Patriots Day ga mari lena EP bagi tharoma Itanagar da leiba Ramakrishna Mission Hospital da pangtokrai Give Blood Save Life haiba team da athoba singi mafam da katokpa EP bagi tharoma da NDRF ki personnel sing neres ki maheroi amadi Manipuri Welfare Society Arunachal Pradesh ki members sing yauna punnamiyoi yangkhairom na idan tawki अथौब सिंगी निंगसिंग नुमित असे सनामही लाइनिंग लोब अमदी CRPF मैते स्पोर्ट्स टीम ना दिल्ली की जरोदा कालंदा अथौब सिंगी निंगसिंग नुमित पांगथोखरै कांगलेपाक मणिपुर दे इंगतप नुंगाई याफेबो ओइरसनु हाइना ताइबंग मपुगी मफमदा थौनिख्रे हाइनी अथौब सिंगी नुमित का मरी लेना चनुरा लमजिंगलेल कांगलेपाक CLK ना डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज का खुसमनतुना हाइंगांग चिंग द लेबा इबुदौ मार्जिंग लाइफमनिन की अकोइबदा उक्या थाखरे उ थाबदुरा CLK की चनुरा सिंग अमदी तोंगान तोंगानबा CSO सिंगी लुचिंग बक्यासु सरग्याकी चनुरा लमजिंगलेल कांगलेपाक की प्रेसिडेंट चिंगशुबम पाकपी चनुना अथौब सिंगी नुमिरसा मखोइना तुंगी मिरोल की तमक कथोक लंबा सिंग ngasi की मिरोल ना निंगसिंगदुना मखोइ की तुंग इंदुना अफबा खुनाई सेमगतपगी वाखलोंदा ngasi इबुदौ मार्जिन की खुबमस थौनी बगा लोइनेना लाइफम लेना सिगी अकोइबदा उपाल वपाल सिंग ngasi थाबनी हाइकी अखोइगी लाकपिरिबा इमा इबेल अमदी मुदौ मसाई कोइंगी कमिटी सिंगा लोइनाना थामिनजरिबा हैरांग लेरांग असि आइना हाइजबदी अखोइदी थारमगा चखिगदोइनी लैरिबा मिसिंजिना यंगछनबिदुना मपुंग फाना हाइपाले पालसी मरिक चुमहनबा ngmanbiyo हाइबसि मजु थमजगे Peace and Integrity Committee Kyamgai amasung Kyamgai apunba nupi chawkha thorang lup na punna sinduna chamaga kuntraga mari suba Patriots Day ki thoram ipudau khangimba macha ibungo laibung Kyamgai da pangthokre athoba singi mafam da ikai khumna bot kre thoramadu da Peace and Integrity Committee Kyamgai ki convener chingangkham Mega Chandrana imaleba ki dama kathokiba athoba beauty kendra zit thangal general pauna brajabasi ki matik mathauna adu ngasi ki mirol na ningsingduna mikap thokpa matam oire haiki
Imphal East ki Pangai da leiba Saraswati Institute of Management and Paramedical Sciences na sindunanga si Saraswati College sa Patriots ki thorom pangthokrai. Thorom ki manung chana Manipur gi ning tambangak na ki damak thawai katkraba thoba sing yu varasti kendrazit amadi Thangal General ki photo da lei sukat ki. August taraga humdoi athoba singi numit na lakpada the Eastern Mala Evergreen English School KYDC amasung Kuman Ima Panthoibi Mairaga khosamnatuna Hairok Part 3 Kuman da pangthokrai. Tharamadu da athoba singi photo da lei sukat ki amadi school asigi pikliba mahiroi singna lebak ningba saireng nat ki oiba jagoi gi athoi hen su jangdamna ki. School asigi principal amadi KYDC club ki general secretary Johnny Kumanna athoba singi kathokpagi wari sing liduna khanghan ki. Athoba singi numit August taraga humdoi Patriots ki thoram Mahilekol Kids Foundation Bishnupur na susinduna school adu ki oza sing mahiroi sing na saruk yaduna school adu da athoba singi numit pangthokrai Mahilekol Kids Foundation Bishnupur ki principal Kumam Puleswar na luchingduna athoba beauty kendrazit Thangal General amadi Pauna Brzabasi ki photo da leikatuna ikai khumna botki mahiroi sing na thang ta nat ki jakoi amadi imalebak ningbagi sei sakpaga loinana mayai kabani shadrak chadana ba punna wasak sulomina ki. Sophia English School Thobal Wang Matabada Laibana Su Chamaga Kunchaga Mari Su Patriots Ki Thoram Ngasi School Asigi Campus Ta Mahiroi Singi Oiba Lebak Ningba Sairing Changtam Naba Amagaloina na Pangthokrai School Asigi Headmaster A.K. Jogeswar School Management Committee Ki Secretary B. Surchandra Sharma Athoba Juvarasti Kendrazit Amadi Thangal General Ki Mafamda Leikatuna Hogdoki Bathoram Aduda Makong Mathang Taraba Mahiroi Singa Manamatum Sing Suken Thoki. Patriots ki thoram ngasi Wangu Higher Secondary School na susindana school adu ki auditorium da ngasi pangthokrai Wangu Higher Secondary School ki mahiroi sing oza sing na punna saruk yaduna pangthok thoram adu da athoba beauty kendrazit Thangal General ki photo da lei sukatane kai khuna bot krai Hazu pau ki murthana temba brem tang lominasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Alda tamo Sige yung say, next time din na check sin na lak sila ka tamro banine. Dadarang se, juhar habaga amta kitarbo. Asum na, mayam na machal bog ngap san lugum. Masige yung masibu, aso yung ngap ko kada batagi. Next time din na ngap seli. Next time din juhar habaga ngap ko na basim bani. Zaman check mo isi na mana concrete ka tok na tinago matamda. Kapam na amuk na enggal adli. TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak langthak kayama sadaba yarakte sasil liba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matungda mayamba mukana taram nokchari makata ba pau pisari Youth Amateur Welfare Association Singjamai Lake Sangthem Laikai na sinduna Patriots ki thoram galoina na Yawa Meritorious Award intokpa ki thoram Yawa Indoor Stadium na pangthokrai thoramadure MLA Yumnam Khemchan Singh na luchingduna athoba sing ki photo da hai lekatuna ikai khuna botki thoramadda lebak ningbada yumfam oiba saireng thiba changdam na pangthokhi Mark Wang na fangduna pass saroklaba mahiroi singda award sing piduna punging thogatki MLA Yumnam Khemchana Asiguma numidas award pibas na mahiroi singda he na fabo helagani haiki Ingsok lising amaga chanipan marfudra matuigi Anglo Manipur War da thawai na pontha pikraba athoba sing beauty kendrazit amadi Thangal General bu ningsing duna ngasi Manipur amadi Manipuri sing na khundari pa mapalam sing yauna pangthoknariba August taraga humdoi athoba sing gi nimit kamari lenana ngasi khanga bokta Run for Unity and Patriotism haipa pandam da mini marathon ama pangthokrai
Punminaba Group Khangabok Haina Mingthonba WhatsApp Group na Sinduna Pangthokiba Run for Unity and Patriotism Haina Mingthonba Mini Marathon adu Khongjom War Memorial Gate the Gilam Tharaklaba Matung Khangabok Part 2 the Labor Ikop Ningthau Laibungda Lamthongpham Oiki Lamjeloi Budrama Panna Sarugaduna Chen Kiba Marathon aduda Yaripok Laimanai degi Muhammad Rahis Khan Kirna Ahanba Yaripok tagi Laukrakpam Yohen Bana Anisuba Madi Sinam Romeo na Ahum Supataki Loinana Consolation gi Managi Damak Lamjeloi Taragamanga Katki Lamthungpham Yoraklaba Lamjeloi Singadu Khangabok AC gi MLA Okram Surja Kumarna Taram Oki Tungda Athoba Singi photo da Lake Katune Kaikunabo Utpaga Loinana Lamjeloi Singda Manamathum Sing Sugen Toki District Administration Tamenglong na ngasi Humbudrama Pansuba Independence Day gi rehearsal ngasi Mini Stadium Apollo Ground Tamenglong da pangtokre. Tharamadura Deputy Commissioner Tamenglong Dr. L. Angsim Dangsawana Machuahungi National Flag Jinkhatki Civil Police PDF CRPF amadi Mahiroi Singi Apunba Contingent Nifuga Humdoina Mars Parsat ki Civil amadi Police ki Makok Tungbo Official Kyasu Sarukaki Delark Academy of Fashion Hainakoba Fashion Designing Education Center ma Thobal Okram the Labor Thobal Fire Brigade Building gi manakta MLA Okram Surja Kumar na hangdokre MLA O Surja Kumar na Fashion Designing gi lamda Thobal Maikei da ahanbo ina hangdokliba sigumlaba academy asi mipung khuding na punging thogatfam thogatpa tangai fade lam asda pamjaba mioi kya amada chauna kana ba piba ngamdagani Manipur da thokliba irang asna iramda masigi economy asi kham thingna lekha takre asigumluba matamasta akhoi gi naha oiriba entrepreneur sing asna mana ngamba mong da honarakliba simak yamna chakthok chaningai ni hena faba entrepreneur kya tholakpo oirasanu haiki Lilong Haurebi College Lilong Department of Manipuri Department of English Department of History IQAC Amadi LHCSU na Sinduna Patriots Day Celebration English ngani kun gamanga gi thorong ngasi State Level Inter College Recitation Competition amagaloinena College asigi multi-purpose hall da pangthokre ireiba ki damak aikhoi haiba team da loinana pangthokhiba thoram ajuda Patriotic Rizin amadi thangal general gi photo da miyamna leikatune kaikhunubot ki nimina siga mari leinana pangthokhiba state level inter college recitation competition ajuda tongan ba college ki mahiroi kunthra ga mapana saruk kyaduna ireipa ki damak aikhoi haiba team da lebak ningba saireng sing sangdamna ki Wangkai Ning Tempo Himapal Daraiba Vibgyor Institute of Management and Information Technology da tamlamba Laikhiraba Gurumayum Akas Sarmagi Mingda Mahaki Imung Manungna sponsor Tauduna Institute asigi BBA gi makung mathang taraba mahiroi singda piba mana yenthokpagi thoram ama pangthokre BBA exam da mark wangna fangba mahiroi sing amadi atai mahiroi singda memento pidune kaikhumna botki Akas ki apokpa Rakesh na mahaki machana tamlamba Institute asida mahiroi sing pukning thogat poina Achamba manasing asi mahiroi sing asda imung manungi maikidegi pibani haiki Wangu Tamphalai Rembi Mukna Association Wangu gi founder member oirambadana tana advisor gi thaugai ju puramaba Mukna masana sibu yokhatna bohnabda achoba thawdang kya loramba Wangu laifam makhalekai da leiba amom pakchau chahi marfuga tare na leikidabada Wangu Tamphalai Rembi Mukna Association Wangu na minute ani tumina leptuna awaba phungdok ki throma mangasi Wangu laifam da pangthokre Wangu Tamphalai Rembi Mukna Association gi publicity secretary Sagol Sem Somorjina leikidraba amom pakchau matam amada masak naiba Mukna Jatra oirambadana Masana sida manam leibak ta amukta tarakhidraba wangugi masak naiba mukna jatra amasuni hairaduna mahakna hilingaida mukna masana sibu yokhatnaba hotnaramba amasuni mahakna leikidaba si association achoba mangjabani haiki Wangkai Ningthem Pukri Mapal dagi Konthaujam Deven amadi Konthaujam Ongbi Bizeta anigi machanupi Konthaujam Devikarani machalema school da class 5 tamlibi nupi machasna China da pangthokliba 12th Junior Asian Junior Wushu Championship da Taiji Kwan amadi Taiji Jan category ani asda silver medal loraktuna India amadi Imalebak Manipur gi mingchat purakpada Machalema School Society amadi Machalema gi members in a cash prize amadi khudol pot piduna kaikhuna bot krai Hausulas lakpada maroi bapau ongkana pisari Manipur amadi Manipur gi wangmada ngasi Patriots Day gi thoram park sana pangthoknari state ki thakta governor na luchingdunai kaikhuna bot krai
amadi maithirani khangna khangna ireibak iramdam kannaba thawaina pontha pikiba thobasingna thambiramba ireibak iramdam kannaba aikhoi punna lepmina si haina hanagi CM N Biren haikre Hoji Fawgi na di ICB na sandok chari pa paung tanga solution jare meeting tabidi pa pumna mapu amkhana kurum chari